Welcome again. Russia madi Ukraine ke marakta chathariba lan ngasina taramangani subani. Taramangani suraklaba tanjasida lan asigi ultimatum mama Europagi phibam dalaksilakle haibe yai. Maramdi ngasi Zelensky na yamdu marwai wa ma haikre madudi mahak Russia ga final talk to buki damak ready oire. Ningsing bayabadi masigi mangda Russia madi Ukraine ki marakta talk ani ahum sukrabani maduda Russia na thamba sart yadabara maram oiraga mapung phakidi handakbok Zelensky na hairi basiti khuku kullaga yararoi khanna haibaduni maramdi Russia gi attack nong bagi kasilakli aduga lepagi wasu leiti phibam ase uraga Zelensky na aroiba decision ase lorokpani mahakna Luhansk amati Donetsk Russia na handak khaiba adugi matang dasu ngangnaragani haikri garang phawba khulai thadaroi NATO ga join oining bagi wakhalon phonglambado tum taklaba sibe abasiraba tungsida asumna hairakpani Zelensky na final talk Taurabadi sart khara ase yakhibagi walai adu erabadi santi laklagani amaromda Zelensky na Russia ga tok amagi phibam da laklingai cheraksida Canada na hirakli aikoina Ukraine gi damak khuchu khulai kharaga pisingani panbayai Canada na masigi mangda khulai anirak Ukraine da pikre handaki asina ahum suba shipment ni hairi khuchu khulai se achobu poloi dinati rifles grenades asigumpani Amoromda Biden America ke president na haikri Russia ke mathakta athing baleptana leigani makoidagi oil gas amadi electric import tobusu tokani malemda masigi maramda thaw na chingba mamal tangla basu madu ekhoi gi iral natti Putin na ohan bani basige iroina na America gi secret agency na wapam ma thamlakre madudi handak ki lana sida at any situation da Putin maithi roi makoi no uba ama soidana leirongani Amrom the China na Ukraine ki awaba bu uraga Red Cross ki mateng na pharmaceutical products sing pishin krabani mi gi awaba kaningai gi masiga loina na China na sauning na haiki madudi oiri bu punamak NATO na ohen bani NATO na pamlabadi lan ase oiram loita bani Amarom the Ukraine Russia ga wangang na bagi ready ni amarom da magi phajaba pom su sandari Zelensky na masibu kanagomna yasin naraga thang na tungdagi thingi haibage mong mali hairi masi karam no haibada United Nations gi oida prithibi gi mafom da terrorist pu nam thabagi force khara lai madu Ukraine da thabiraku Russia ga thengna ba hairakre amarom da wangang na chisu haiba amarom da UN force su piu haiba masi gi piba mase oiki hairi Azerbaijan amadi Armenia gi landa wal loinarasi hairaga khanghaudana landarakhiba adubu mase Russia di soidana khangani agakpo wafom amana Russia gi mathakta leiba kayana athingba thamkrabani adubu haujik phawda Israel na Russia gi mathakta athingba thamde aduga Turkey su thamloi haikre US na pamli Israel su Russia gi mathakta athingba thambagi adubu thamde yamna chawba politics ni mase chairak sida Turkey Israel Maruk oibagi phibom amad lakre ngasi Israel ke president Turkey de chatkre yamna chawna reception tawkre masibu uraga kanglup amadi khoido thili oirakli politics asi karino bhapta de Zelensky na wangang naragani haibagi ready oirakli amurom da Russia na magi attack tele palaitana chathari haujik mak city ke ade attack chathari amurom da Ukraine ge mafam kharada -10 dagi 20 phawba degree da ing bayawi hairi masigi maramna country ani asigi army sing yamna wanare hai amorom da South Africa gi mi sing kharadi chena khre aduga kharadi Ukraine army na chat handana thamli hairi maramasina South Africa da masigi protest lakle haujik Russia su America gi ban sing gi reply pi bahorakle order tawkhre Russia da leiba American sing yang na thokro loinana McDonald's Russia da close tawre Russia ki attack hena dum kankhatli final kai yona chatlaga loisinba madusu yengsi thank you